online Manipur YouTube channel subeng birba mayam pum no pu mukhanna taram luxury ahan badem na maruiba paw ama ARAMBAI TENGOL gi Robin mangang khoirak pomna social media thador pasero nam khatang thamjage 80 sengmai unit ki akhan na balanmi marphu ngasi 11 am the passing out parade piragani yai fare igi laman I khaktana singba ngamba oyu nama leibak pu mithibong singna mulhanganu nakhoina tawjuruba hotna juruba khuding mai pakpu oijeru langam phiran thelasi inausa nakhoi gi lusingba ama oina yamna senglaba thamoidagi mitki piga loinana chakna kapna yaifa mangol pirabani ko haina Robin mangang khoirakpamna phongdokpiri oi hojik hairok yorok tawre meitei sing ARAMBAI noi ngairamu ekhoi kuki chapa khoi lakhre ARAMBAI meitei lipun Manipur da laiba kuki puna lao hairokta naya yung joro hanjin ge pun lao ko niwer nangna ba sa laite jana ba niwer ge aduga mathang updates na TENGNOUPAL gi jabang fai and the kanan veng the bomb amadi nongmei kapshanlakpada Securit mari Sokle MAPHOU kuki khul tumuk khok awang laikai da su bomb kapshanlakre Khun Ngakpa ma Sokle haina pawam phangli akupa paw phangjedre makata pa paw ngai minas mem aduga mathang updates no juntalan mina bagoda da lanjenerak patret mi hat thina hatuk lamle PDF bago region ki natalin township ta juntalan mi singna mayu makai thadok tuna lanjenerak ki pamioi taret matuk kakthak tuna hatok laba matung mioi khara amomom na mai thadok laga thanam le hairi natalil people's defense force ki matung ina juntagi samarum bago region ki natalin township ta sangsilaki makhoina lanjena dun sangjafam lo duna lairi mioi sing yum mai thadok pagaloina na acha athak paiduna thamba sing so mai thadok tuna manghalam ki township asigi khungang manga da juntalan mi singna sang duna thi hum bagi tabuk sing chathaki maduda lanjener pamioi singna yum oina season na ba ten sing amadi khangpok sing mai thadok tuna manghalam ki juntalan mina lanjener tuna bagoda da sang pham lawraga leiba mioi taret far matung da tamthina ot nairaga hatok lam ki mioi khara amadi mai thaduna halam basu yauri PDF group member kebo yosan na phongdorak pada juntalan mina disabled people taraga mari rom phagat ki madugi manung da mioi mari amadi kona thador ki mioi taret amagina asi baksang oina phangki haujik mioi ahum amadi asi ba masasu phangdana leiri makhoi kari tawrum gadabage haiba khangbu ngamdana leiri juntalan mina thiba humbagi thabuk sa tharamba nayungle pin khungang da su hatok laba matung maina thadok laga thanamba asi baksang khara phangba ngamki asi baksang sing asigi makhong amadi makhut kak thatlaba matung lemhau baksang gi saruk mai thadok tuna thamlambani laikidrba mioi sing asi sahi kunthra dagi yankhai pawbugi manung da leiba mioi singni juntalan mi singna nalin gi manung chanba khungung ahum gi yum sing so maina loina thadok tuna manghalam ki thasi haugalakpada bago region ta juntalan mi sing amadi resistance arm group sing gi marakta akan bamong da kuthok naki tungda bago region ki manung chanba mone gi kokomi township resistance force na loksin bangam ki township asi current national liberation army amadi PDF kang December 9 da lausin ki masigi matung da juntana bago township ki manung chanba mafam manga da Marcelo charai rakhi ba township sing gi manung da natalin su yauri awang thangba san state ethnic arm group sing na junta gi position chamagi mathakta lausin bangam khiba aduna pukning thaugatuna bago region da su resistance group sing na junta gi position sing mathang lausilaki margas da junta gi ahin ba lanmi sangsilak laga resistance kangbuna khutling duna leiba mafam da mi hatpa yum mai thaba kya sa tharagli aduga MARUOIBA international headlines khara thamjage New Year gi mangoina na French authority na security kankat handuna police listing maudrarom thorang tawkhre rocket kapsalak pagi pokhum Israel na Syria gi mathakte air strike cha thaduna landakre Balus Liberation Army na Balus Cinta da sa thakiba taxing gi makha da sa thabani haina lauthurakre UN Security Council na Russia na Ukraine di air azol cha thabayaning da phongdokre video sing bibagi damakta mayam pum na pu amuk na thakachari and update ki damakta online Manipur YouTube channel na subscribe to biramu thank you